Imis TV mi tabir sing butam kuma norem na kurum jari loinana ngasigi meroiba pau pijari. Punungda leiba angang nupa nupi khangdok lamba ultrasound center trani thoigi license kakle haina Dr. Huidrom Sujatana phongdokre. Kaksing khunokda public service camp sing pangthokre. H to Heaven H to H Museum ama hangdokre. Loinana Satellite Bluebird Block 2 ngasi mai pak na launch tokre. Hauzik mapung ro paulo vidasi sahi asigi oina Prenatal Diagnostic Techniques Regulation and Prevention of Misuse Act 1994 gi kanglon thugaiduna Punungda leiba angang nupa nupi khangdok lamba ultrasound center trani thoigi license kakle hojik phawda state asigi oina punna center nipumari license kapung ngamle haina preconception and prenatal diagnostic techniques PCNP NDT Manipur state nodal officer Dr. Huidrom Sujatana phongdorokli wafam ase ngasi state PCNP NDT cell Manipur Director of Family Welfare Services amadi State Health Society NHM Manipur na punna kusam natuna PCNP NDT gi matangda state ki thakta pangthokiba media sensitization workshop ta phongdokibani BT road laiba Family Welfare Services ki conference hall da pangthokiba workshop aduda Dr. Sujatan Hai Prenatal Diagnostic Technique kaya sinarpa asina state asida nupi pokpagi sang ase hanthrakpagi achowa machak ama oiri Sahi asi oina November tha phawda angang nupa lising ama pokpada nupi chamapanga kunthraga nipan khak pokle masina mikok thibada nupa na nupi dagi masing henduna sex ratio da achowa saitheng ama pirakli haike mang makhar ta dang hai mama amana miron matamda punungda leiriba angang adu nupa nupi khangdok laga nupi wargana mahan kibagi sanabi asi ngasi su adum sathari Punungda leiba angang nupa nupi khangdok pa haiba ase lona yade niom kaina satharbadi ultrasound center license kakpagi mathakta senariba doctor sing sahima practice tawba yahandabagi serak leiri state asida punna ultrasound center samga marfu humdoi leibagi manungra center kunmanga di lenga ki oiri punungda leiba angang nupa nupi khangdok pa yade haiba asigi matangda mahiroi dagi hauraga mipum khudingmakta Kanganaba Amadi Prenatal Diagnostic Technique Regulation and Prevention of Misuse Act 1994 na Pidiba Kanglon Amadi Selak Singh Mamutana Kanganaba Awareness Pidun Lakli Makatana Suk Pikigani Haina Magna Pondoki Ngasigi workshop aduda Family Welfare Services ki Director Dr. N. Bino Additional Director Dr. Somerjit Ningombam Amadi Joint Director Dr. Swadya Irengbamna Saruk Yaki Karena itu report kepada pihak legislatif dengan supaya ada hasil dari itu lagi ke awareness sama di karena state level dan sudah berusaha dijaya. Jadi segi penalti semoga karena eksmesi lagi karena yang sudah kan dia ini nak sudah dengan jago yang dia paksa dengan dia kan. Baik kasih kami jaga si eksmesi All Manipur Students Union na Christian lining set passing is saying about Christmas kumay na lakpada lamdamasi kunda minari ba yellow purup kuning maruina Christian National Announcing from the yai proposal pirakli am suna thadrok pa sel amana hai senglaba numit asina lakpada lamdam asi ing tappa sakhot pagi lamjen da khumang sauksin ba purup masel gi malakta nungsinabagi isel hingatpa punna himinaba punna sakhot minabagi wakalons Sesin Hanaba or Sesin Hanba or Sano Malem Sin Tuna Pangtok Nariba Numit Asida Mui Pokta Pokiba Atoiba Jesus Krishna Takpiramba Apapa Pautakea Muevana Kunda Laitariba Malem Asi Ing Tapa Hana Sunaba Laitaba Ama Oinaba Muevana Nakpi Haiba Haiba Gun Senba Gamnaba Takpiramba Sing Nauna Nixing Duna Aman Amagi Mateng Pangminaduna Lariba Laitaba Lamdam Ama Orasano Haire District Administration Kaksing the Sindona Hokiba Tang Trama Pandagi Kunma Pawa Satriba Good Governance Wiki with Gamari Lenana Nasi Kaksing Kuno the Leba Komdombe
Memorial School, English School, Amadi Sugnu, Municipal Council ki hold the public service camp sing Pangtokre. Nasi camp sing adu da horticulture and soil conservation, Thawal, Industrial Training Institute Kaksing, Education Department, Zonal Education Office Kaksing, District Handlooms and Textile Kaksing, Consumers Affairs, Food and Public Distribution, CAF and PD Kaksing, Forest Department, Social Welfare Department Kaksing, Fishery Department, CMIST, PMJAY ki cut, Saban sing bagi stall sing hangduna miamda kanaba piki camp sing adugi manungda District Social Welfare Office kaksing na Madeline Foundation Impal I Click amadi kaksing aiga punna sinduna atal vayo Abhyuday Yosna AVYAY gi makhada ahal oriba singi cataract detection gi special drive ki mi yamna mit sanging taunaki Kaksing Kunoda, Mio Yankagan Nipan, Aduga Sunuda, Mio Kuntra Nipan, Mit Zanging, Tauki, Hairi. Northeastern Region Directorate NCC Group Headquarters, Impal 14 Manipur Battalion, NCC Impal Sinduna. Hokiba Tang Trag Nipan Dagi Padmaratna English School Kasingda, Seolamats, Sumna Satrakpa, National Cadet Corps, NCC Combined Annual Training Camp Nasi Loishin Kray. Camp Adu Loishin Bagi from the 14 Manipur Battalion NCC Impalgi, Handagi Commanding Officer, Retired Colonel and Gojendro, 14 Manipur Battalion NCC Impalgi Officiating Commanding Officer Major B. Rajkumar, Padmaratna English School Kaksingi Principal Toksom Ziten Amadiatai Miokiana Daista Famke Kaksing Amasung Tawal District Manungda Leba Educational Institution Kaya Dagi NCC ki Cadet Sangma Romna Saruk Yadano Pangtokiba Combined Annual Training Camp Adugi Manungda 14 Manipur Battalion NCC Impal Dagi Instructor Singna Laktuna Army Training Responsibility Leadership Discipline Personal Development Singba Kaya Makal kaya ki training pi khibaga loinana ningthina takpi tambiki masida sunatana Manipur wangmadagi Director General of Shipping DG Shipping amadi Maritime gi kambusu laktuna training kaya peki camp adugi manungda Indian Red Cross Society ki team medical team fire service ki Thomi Singh amadi ex servicemen singsu laktuna mari lenaba training amasung career counseling peki hairi Saruk Yakiba Cadet Sing Nasu Makal Matel Kayagi Tolum, Pangto Kibaga Loina, Nasi Losinba Numita, Cadet Singi Cultural Entertainment Program Kayaso, Pangto K. Manipura Mapung Paba Pis Puruknaba Honaba Kaktana Iranga Se Solution Oigani, Kuki Singi Makai Dagisu, Santi Pamagi Wafam Handak. Pangtokiba Mipamda Pongdokner Kiba Galoinana, Aikoi Maseli Marakta, Lainariba, Tazanadaba Ase, Koknaba, Santok Saxin Tower, Tangai Fati Haivigi Wakalonda, Handak Litanda Leba, Kuki Relic Kemta, Sang Bahokivani Haina, BJP MLA Yumnam Kemsana, Pongdokre, Wapamasi, Impal Westki National Games, Village the Leba, Alternative Housing Complex ta Pangtokiba, IDP Singi Medical Camp Kamali Lenana, IDP Singa, Unabada, Mahana Pongdokivani. Magan Makar Tardun High Manipurgi Irang Asina Maram Oiduna Relief Camp Telariba Nakal Animaki IDP Singna Mashamasagi Mayimda Hanjinduna Laiba Haiba Asi Makoigi Apambani Ukul District Litanda Mahana Kuki IDP Singa Unakiba Adudasu IDP Kiana Masagi Mayimda Hanjinduna Lainibagi Apamba Pongdoroki Lonana Anoba Sahina Lakpaga Iroinana State Asida Mapungpana Santi Masung Mausagi Tangu Laitaba Poroknaba Punna Hona Ministry Hainasu Mahana Apil Tarokle Tajadawla isi amina dana wari matang tang sanara kadi yani handak kasu mo MLA singsu ada loin punna koi pamina bane mo su sati dum pami mo ina kare ne ki ba mali santi nan rogi tam na mo hai budi hore aduna ai MLA ge level praja ge level CSO ge level tam na su wari sanara ga ai yari ge kul sangu yana mo ne sin bi ko mo ina kapai dum hai ge boisu Nasi 87 Battalion CRPF Ziribam Amadi 156 Battalion Central Reserve Police Force Ziribam Manipur Battalion Anina Sinduna IGP MNN Sector Gi Miyeng Makada Ziribam Gi Vidyanagar Indoor Sports Complex Ta Lan Sinamaram Oidana Mayim Thadoktuna Lan Gi Setting Panglaba Nupi IDP Miyoi Kunda CRPF 87 Amadi 156 Battalion Anina Civic Action Program 2025-26 Ki Makada
lemna tailoring tambibagi thorom mapung phana pangthokri ngasi thorom aduda CRPF 156 battalion ge commanding officer CO Omkar Singh 87 battalion ge 2IC Rakesh Ranjan 156 battalion ge 2IC Ravi Shankar Sharma 87 battalion ge Deputy Commandant Ajay Kumar Singh amadi Sanjoy Kumar Singh na matang sina chief guest amasung special guest oina dais phamki thorom gi makha sathrak pada chief guest gi wal pe na CEO Omkar Singh na hai aikoina miyam ga punna thabak aphabat thabak kaya tawduna ngasi phawga lakli jirba masida tongan ba thabak thorom singsu paikhatli maroina nupi singbu hena aphaba amadi mateng kaya pangduna bo lakli makhatana thabak thorom sing kaya su pangthokigani haina phonokhi matung jirbam dagi instructor Sila Pukrambam amadi Anita Saikhomna phi kramna taiba tuba machine kramna paigani haibana singba takraba matung masa da machine thonuna takpiba thauki trailing gi course se ngasidagi horuga 2026 January tang mari phawa numit tara ni sumna akhang ahi expert kyana takani course loiduna masidagi hairaba matungda lemna sewing machine su pegani hairi Kumbi Assembly constituency da lakadaba Manipur Legislative Assembly election da candidate ama oiduna oinana ba sem sariba Moirangthem Megasandra bu Assembly constituency gi polling station 29/15 gi miyamna angam ba phawamadi sel kaya puthokna duna amatoina shogotuna mateng pangbagi throm ama Kumbi Municipal Council gi Ward number 4 gi Kumbi Leibung Makhong Mandopta ngasi pangthokre 29/15 gi polling committee na sendra pangthokiba throm aduda Moirangthem Megasandra bu sogatuna INC da nauna yauk laba polling station 29/15 gi mioi singda Megasandra na Congress ki lengan yanduna taram okhi throm aduda Moirangthem Megasandra na phonokibada polling asigi miyamna asuk mamal yam laba miyam gi tengbang loinana thaujal pina bibagi thoram ama pangthok pibasi yamna apenba amadi thagatpa phonok sari haidaduna punsida ngasi miyamna piriba support kaya loinana miyamna angamba phaw amadi selgi tengmang pibiduna thamoi sengna minungsi utpiduna pibiriba thauna ase punsida amuk khanna kaujaroi karisu leitraba mahakpu miyamna pangal thauna hapiba miyam punomakna amatta oina senbi songbiduna tawbiriba khudingmak sing ase party gi leader singi nakong yohonduna Congress ticket soksoi soiduna phanglagani thajai amadi party leader singda miyam gi kholau asimasu tabiu haina appeal tawduna Kumbi SC da handaki lakadriba assembly election da mihut ama oina mai pakpa ngamjage haiki thramadu da saruk yakiba Congress karmi singna we support Rahul Gandhi, we support Sonia Gandhi, we support Moirangthem Megasandra Congress party ni ai phare Megasandra ni ai phare haiba kholau kya so lauke humudra tre suba center Yakai Mari Suba Junior and Nipu Suba Sub Junior National Track Cycling Championship 2025 the bronze medal Lauduna Mai Park Lava Impal East District Tagi Larin Mayum Rishi Maitaina Mahaki Monopam Paurabi Kulda Yorokpada Harau Tiam Okpaga Loina Thorum Ama Mahaki Yumda Pangtokre Championship Asi Hokibatang Trama Pandi Kulumdoi Pawa Uttarakhand Cycling Association Cycle Federation India Gi Miyang Makhad Sinduna Rudrapur Uttarakhanda Pangtokibani Asamba throm adura saruk yaduna nongthombam Romajit ex serviceman na hai Rishina bronze phalak pada harau tayam phongdok libasi Manipur gi miyam na angakpa amadi oiba yai adubu Parabi khul gi oina horak liban ha singda nisagi pak tagi nathaiduna bronze silver gold phangba sanoi kaya thorok naba pandamda throm asi sinjabani L Rishi maitei apokpa L dhirena mahak bronze phangbada Ningan naba leite makhatana goal phangba ngamnaba kanna hondas jagani haiki throm aduda wahengbam janmenjoy maitei principal Jam Public School Parabi ahalaman singsu saruk yakhe Guinness World Record holder Moirangthem Okendrogi Sambali Sakpin mamingda holder asina inkhalak diba SSS Linkhat kiba SSS Kumbida ngasi social activist cycling for Manipur peace ki campaigner Malem Thongamna heads to heaven ice to ice museum ama hangdokre museum aduda Guinness World Record ta sanduna Sambali Sakpin bu Malem gi mipung khudingmak na khangan khraba amadi tungi horak liba khunaida khangaunaba museum asida
हौजिकना डेट प्लान ओइना लैबा संबले सेकपिन ना गिनीस रिकॉर्ड की थाक असे यौनबा होनरखिबगी पुवारी कया थमली अमदी डेट प्लान दा मालेम थोंगाम अमदी मियामनसु लैसु कटखी थोरामदुरा साइक्लिंग फॉर मणिपुर पीस की कैंपेनर मालेम थोंगाम गिनीस वर्ल्ड रिकॉर्ड होल्डर मोरांगथेम ओकेंद्रो एसएसएस कुंबीगी एडवाइजर्स ओइरिबा कुंबी कॉलेज की फॉर्मर वाइस प्रिंसिपल केएस ज्ञानी भूषण एसएसएस कुंबी की प्रिंसिपल एन इबोलना प्रेसिडेंट मेंबर सिंगना सरुक याकी थोरामदुदा गिनीस वर्ल्ड रिकॉर्ड होल्डर मोरांगथेम ओकेंद्रो ना फोंदुखिबदा कुमजा लिसिंगनी सुमना कुलुमदोगी मे अहुमदगी ngasi phawba state asida tangru leitaba lerektraba asibu ing tappa hanjilaknaba honakiba mara thiraba malem thongamna kathokpaga loina malemgi miyam khanganaba honakiba asida tungi mirolda lehounanaba malembu khangatuna the bright star of maitai 2025 haiba mingthol piduna museum asi hangdok hankibani hayaduna फुट हुम्फू हेना वांगबा सामले सेकपिना गिनीस वर्ल्ड रिकॉर्ड ता चन्ननबा होनबदा तौखिबा थौदांग सिंग निंगसिंग लुरगा हौजिकी अंगकबा पोई मांग मखा तादना एसएसएस स्कूल कुंबी असिदा मथंगी लाकदबा एकेडमिक सेशन असिदगी हौदुना तोंगान तोंगान बा स्कॉलरशिप मखल अहुम स्कूल असिदा तमलिबा माइरोसिंगदा खुदोंग चावा पिरगनी हाइखी हुमांग थाबा ख्वाइदगी कथोपा ख्वाइदगी मराइबक सुथीबा अमा खतंग खलगा पुंचीगी ओइना मिरोल मलोलगी ओइना मान हांगदोकपनी हाइजसनो हाइदुना एहाक मालेम थोंगाबु खनगतलगा the bright star of Maitai 2025 हाइदुना महाकु मिंगथोन पिजरा लमदम मसिगी साहोंग ngahongbagi lairembi imoinu ima ira thorongga mari leina hiang thangda leiba S Tomba and Sons integrated fish farming na department na lepa mamaldagi hanthana maitai sereng phangalagani hairi hiram masiga mari leina hiang thangda leiba farm asida pangthokpa paw infam amada nga puthokpagi lamda international amadi national award kaya phanglaba S Susandrana maki farm asina हौखिबा सही खरगी ममांगदगी पेंगबा सरेंग ngaton yauna maitegi maru oiba nga makhal kaya phangandura lakli loina sahi asi oinasu miyam gi damak ahongba mamalda sareng asi farm asida phangalagani loina state asida sareng mamal tangna yoliba asi hanthanawa sareng yokpagi thabak asi hena khumang yangna pakhat minasi haike Manipur lenga ki public health engineering department ki makhada waithok patal lariba augmentation water supply scheme asi sem sabe hek loisin khiba matung mathau toba hauduna atop atopa khunnamadi laikai kyada ising piraba su waithok gi laikai manga gi miam da ngasi phawa ising amata phanglamdre maram aduna waithok laikai manga gi miam na ngasi dagi waithok pat water supply scheme solon sinduna thingjin khri ngasi nungthil YWEYA waya amadi waithau apunba maira paibina sinduna waithau gi miamda ising thakpa phangalu haina waithau pat water supply gi complex da wakat mifam pangthoktuna amadi solon sinbagi khongjang aduda saruk yakiba waya gi advisor maimom inauna phongdokhibada water supply scheme asina ising piba hek horukpadagi ngasi phawba waithau dadi ising marik ama phawba pibidri haiki ising phangdana lerekliba asigi matangda waithaugi miyamna mifam phamduna warep kyamramsu laurabam tungda thasigi tang haukiba tang nipanda governor amadi chief secretary yauna mari leinaba singda memorandum pesinduna waithaugi miyamda tha makhai amagi manungda ising phanganbinaba wakatpa laikre adubu ngasi phawba mari leinaba kanagumba amatna ising pinabagi thorang paikhalaktabana ngasi solonsin mai khong ngasi sangsin bani haiki मांग मखा तादर हाई कनागुमना अथिंग बसगी मायोक थबक तोरमलबदी मदु थोलकपा अफफत टेक्सा कुदिंगक मसा मसाना पुजगदबनी हाइकी ngasi solonsin bai khongjang loisilakpada miyamna waithaugi miyamda ising phangalu haiba kholau kyasu lauke Thawal Khetri Lekai Tomjing Makhongda leiba Bright Foundation School gi thasigi kulhumdoidagi horaga numit nini sumna school asida sathrakiba Traterak Suba Sahi Ginumit Annual Day Amadi Tongan Tongan Ba Award Sing Yanthokpagi Thoram Ngasai Mairoi Singna Utpa Makhal Makhal Kayagi Thoram Kayaga Loina Loisin Kre Sahi Ginumit Thoram
loisinba du da Jawaharlal Nehru Manipur Dance Academy Imphal gi director Pukramam Bilas Singh na athoiba mitunglen Bright Foundation School gi chairman cum principal Dr. Joy Singh oinam na throm mapu aduga the Assam Valley School gi head of pastoral Amirjit Singh Huidrom na akhanaba mitunglen oina saruk yaki saigi throm numit thoram pangthok pagi matang da school adu gi chairman cum principal Dr. Joy Singh oinam na phonok khibda school sida tamliba mairoi singh na makoina sahi amat tamlak khiba singh adu honor toba amadi miyam da uthok nabagi platform pibiba oina thoram asi sahi khudingi pangthok pani school asina examination da mark yamna wangna phanglakpa wakhalon adu da mahima singh tambide mairoi singna makoi gi tungi punsida makoi na pamjaba sing aduda satkiba ngamnanaba lairik khakta natana skill sing dasu takpi tambiri amadi sana khona bagi lamdasu school wan ba event nifu tarukta housewives ki ta sport meet chu pangthokli debate layak ba amadi science arts amasung craft ki oiba model sing puthok handuna sangnamnaba sing pangthok e state district amadi national ki thak pangthok pa tongan ba competition kya dasu school asigi mairo singna saruk yabadna tana award kaya su fangduna lakli national state amasung district ki thak ta pangthok khiba amadi school gi pangthok khiba sangnamnaba kaya da makok mathang ta khiba mairo singda amadi school adu the best school adu gi best oja sing dasu case trophy mementos amadi citation sing su piduna mitunglen singna yanthokki लाखलिबा जनवरी तारीख अहुमदा असिदा पांथोक गदोरिबा देशाम की कुनगा मरी सुबा मपोक कुमोनगा मरी लेनना ngasi mairoi lup desamna hospital kharaga kusamnaraga marpuga marirak suba oina pibagi throm ama pangthokpa asida Thawal district ki oina su Thawal district council desamna Thawal hospital kusamnaraga pibagi throm ama pangthokhrei throm asigi mapung aba thimde mairoi khunai amadi leibak miyam gi damta kathoklaba haiba asini ngasi Thawal district council desamna Thawal hospital ga kusamnaraga pibagi throm asida thomi kunmanga henbana pibaga loinana throm asibusu ngai pakna pangthokki mayang Imphal constituency amadi wawai constituency anigi gi khunja singna sathok sasin tawnaba Imphal turen mathakta tongan ba mafam da saba valley bridge sing loidringai da sel lakthok laga makha thabak sudriba asigi matang da Manipur gi governor amadi chief secretary da wakalagani haina joint youth development committee gi president sesam achobuna phongdokhrei wafam masi committee asina paumi kangbu amaga loinana haujik oiriba thong sing gi phibam yengsinba chatpada haikibani khongchat da achobuna makha taduna PMGSY scheme gi makha da mayang Imphal constituency amadi wawai constituency anigi lonaba mafam da thong mari sai thong mari asigi manung da thong ani amadi sargas sangadraga su miyamna lanba hore aduga usiwa amadi bengun lokokta saba thong ani asli department 2022 phawgi manunga saba losingadabani haibasu ngasi phawba masi lengdana leiri maru oina bengun lokok ki area da saba thong asidi sel ayamba lauthokrabasu makhongdagi hena haidri aduga usiwagi thong asina yot pankhatpa horamlaga lepkhre pankhaliba yot asisu mayai da kontha ba hore aduga bengun lokoki thong asi sel lauthoklaga makhata na sadriba asigi matangda mari reinaba department da wakalabasu action amata lokhatre phibam asidagi loop asina vigilance department da makhata na wakalabasu vigilance department na su sapsaba action lobidre phibam asidagi loop asina thong ani asibu athubu matamda loisin hannaba amadi aran tawba sing mathakta mathok taba action sing lokhatnaba governor amadi chief secretary da wakalagani haiki quality leiba se matam sana singduna academic session 2026 ki mairoi singna tamgadaba larik matam sana wasem na putho haina mairoi lup kayana lauring selek asida tender da phawbagi mathakta court ki yathangi matung inna mapaldagi singlakhiba se sing wasem gi office singna official singna lausilu haiba yadabagi wathok ama amuk laklei hiramasigi mari leinana ibudo margin print and advertising gi proprietor L Japana wasem na sahi khudingi puthokpa mairoi singi larik namnabagi se
amadi ISSLC exam 2026 ki answer paper gi si singbagi order si mahagi company asina phawkhibani adubu tender da phawhodaba company amana court ta case torpana se singba ngamdana lak laba matung Manipur High Court na tha sigin nipanda mairoi singi interest ta khiba order amagi matung ina mahaki company asina se singki Singlakiba CSC Bosem amadi company gi watermark su yawi mathakta NCERT gi guideline su subani CSC Dimapur lambida lakpada yaraktabadagi jiri lambida amuk koiraga yamna wana mairoi singi interest ta ngarang numidang ahan boina gari ani imphal la yarokre lemorba manga su lambida leire ahan ba yarokliba gari ani asigi manungda ama Bosem gi office ta thaba sanglubada Bosem gi officer singna ayaba pide haiduna Bosem gi office asibu ngaktuna leramba police singna talakre asumna mahiroi amadi lebak interest ta purakliba se asigi matangda Bosem gi secretary ga unabadasu court ki yathang oirabasu Bosem gi anova chairman na se lokshinba da ayaba piraktabna se lowangam loi haraklei maramasina Bosem gi official singi asiumba daite yaudaba thong asida Manipur gi governor lenga ki mari leinaba sing amadi mairoi lup singnasu miyeng sangbiu loinana maki maki dagisu court ki order indaba asiga mari leinana court ta makhata su wakalagani haiki ai gaming nitong mun Japan aduga court amuka sacharani appeal tharani ai gi seje sumana lokshan biro ya haidana kano onaban koi gi secretary na habire aduna court tagi si amuka hoina por o haidana aduma su tapire adana matam kharadi waro basu ngasi di se por gi nungai ba photo oiba phangde simuga tang haigani matam kyagi mamangdagi hona Imphal cycle lambi paring asibu sembi naba lengakta matam thadra malak lengakta matam thadra laklabasu lengaki mana da hapte haibagi wafam thamleduna ngasi ayuk pung manga taba matam dagi hona sanction khiba Imphal cycle road joint development committee ISRJDC gi jelen strike ki khongjang lengaki mari leinaba loisang singa yanaba porpadagi matam kharagi oina handokle hairi ngasi khurai salan thongda pangthokhiba pawinpham amada ISRJDC gi convener tonjam somorjina phonlokhibada principal secretary amadi PWD gi chief engineer ga wari sanaduna makhoi gi maikai dagi thajaba pirakpadagi khojang asi matam kharagi oina handokpani mang makha tradno hai mayam gi yaifanaba lambi paring asibu sembada kanagumba miyoy amatana ayat apan pibiganu loinana handak ISRJDC na sanction liba khongjang asina communal gi oiba irang sagatpagi wafam leite amadi Christmas kumahina lakpada yaifa paujel su pizari hairi Indian Space Research Organization ISRO na ngasi ngai pakna next generation US communication satellite Bluebird Block 2 Andhra Pradesh ki Sriharikota dagi mai pangna launch tawkre India gi matam ayuk ki pung nipang mi yakhai ma sat matam da Satish Dhawan Space Station dagi launch tawkibani launch tawkiba minute rangwa gi matung da spacecraft Bluebird Block 2 vehicle dagi mai pangna khaidokna orbit ta mafam san thamkre hairi ngasi launch tawkiba mari leinana ISRO chairman V Narayan na holokibda US based AST Space Mobile Communication Satellite Bluebird Block 2 ase Indian soil dagi Indian launcher sinaduna mai pangna launch tawkibani Indian soil dagi Indian launcher sinaduna thagat kiba satellite singi manungda khwaidagi lumba satellite ni hairi Bluebird Block 2 mission ase global low earth orbit ki saruk ama oina satellite ki kuthangda mobile da direct connectivity pi narwaga mari leinanani mission ase ISRO gi commercial arm ama oiriba New Space India Limited amasung US based AST Space Mobile ga ani gi marakta sahi tawna kiba commercial agreement amagi saruk amani haire Assam gi Karbi Anglong amadi West Karbi Anglong district singda law and order film da kahina phasilaktabdagi Assam government ngarang thokiba order amana internet amasung mobile data servicing suspension da thamkhre hairi adubu voice call sing amadi telephone line singi kuthangda broadband service dadi mausagum laigani hairi district magistrate
Karbialong amasung West Karbialong district tagi pamdaba thodok-sing thokpagi report district ani asida asidagi phangbadagi Assam government na khongthang asi lokhatpani haide Hojik aroibada maroi paw amna pijari Punungda leiba angang nupi nupa khangdok lamba ultrasound center tani thoi gi license kakle haina Dr. Huidrom Sujata na phongdokre Kaksing Kendra Kaksing Khunokda public service camp sing pangtokre Haze to Heaven Ice to Ice Museum ama hangdokre Loinena Satellite Bluebird Block 2 ngasi mai pakna launch tokre ngasi go inadi image problem sadok saba matang sel loijari miamu amukana khramje